ngasi numida wairam phongkiba tungan manipuri si phongsingdagi amasum thokiba thodo wathoksingdagi maruoibe I pauksing khongasaraga manipur top channel gi maikeidagi myamda thamjagi ahanbada rehabilitation center sing minister amadi mari lenaba authority singna yeng sanglakpa thagatningai ni herojit manipur da lairiba drug addiction center sing social welfare department gi makhada registration tawdaba amadi laifam tokpa facility laitaba sing kakthatlagani haina manipur gi minister en berena madi IG Zone 1 के थेमथिंग संगबना फोंगदो की वाफम तराम ओई हाइना Committee on Suitable Guidelines for Non-Funded Private Rehabilitation Center na फोंगदोरकली North AOC दा लेबा होटल सिंगतम दा पांगथोकिबा पाउमिसिंग उनाबा मदा कमिटी असिगी कन्वेनर सगोलसेम हिरोजना फोंगदोकिबदा इम्फाल वेस्ट डिस्ट्रिक्ट की मनुंगचनबा लंबल मखा लेकाइदा लेबा Brighter Way Drug Addiction Center amada inmate singbu mawong tadana phubi saibire haibigi wahauda center adubu salairiba miyehum fagat kibaga loinana center adu laifam tokwa facility leitabagi matakta social welfare department registration tawramdi haina thingjin kibadu afaba khongtang amani adumapu manipur da lairiba the addiction center singasi social welfare department gi makhada fund phangdaba ngaktani amasum department asidagi fund phangba addiction center singdi manipur lenga ki guideline sumna pangthui maru oina manipur lenga na thamliba minimum standard service for the program under the scheme of prevention of alcohol and drug substance abuse asi english ngani ga kuni october thada manipur sarkar gi cabinet na decision lauduna satna hanana balakhoki bani adumapu rehabilitation center singasina registration toraktabadigi sahidugi december thada amuhana remand torakhibani Manipur Kunaiga Sanagadaba guidelines ama tungana simbiraga thabak paikhalamlabadi fagadabani hairaduna Manipur da lairiba drug addict kayabu afaba lambida puraknaba hotnariba center singbu miyamda lana uhanbasi leibakthibani center amada laifam tokpa facility sing thamnaba social welfare department center singa sibu salaiba miyoi singa kupna tana biramlagadi hena punamaki afaba oigadabani adubo center ama ani thokaningdaba thodok thoklaba matamda center khudima pulana uhannanabu wafum phongdorakwa si tohaningde Sayisigi February Marida Manipur the Lady Addiction Center Humdarong Game Mute Singa Manipur Minister Unaduna Center Singa Sina Tingnariba Awaba Madi Kudung Sada Singkupna Kanaraba Matunda Guidelines Sing Semdok Semjin Tau Shihana Fundoki Balekrabani Wapam Singadu Minister Amadi Marilenaba Department na Amukahana Yingsin Haningi Hanis Fundoki Ato Papa Mana textbook Fangana Bose Mamadi Lenga Tabak Lakat Kadavani Lamdamasida COVID-19 gi laina laisana mara moiduna school mahi tampham sing hangdoraklaba matamasida amuk mahiroi singi tamnanaba textbook fangnadabagi phibam amada lakle housing book store singda class 1 dagi 10 fawagi tungan ba textbook sing fangdre oiriba phibam si mahiroi singi yenglaga Board of Secondary Education Manipur amadi Manipur langana athubra thabak lakhotpinaba Federation Students Organization kanglaipak fesok na mari lenaba singda thabak lakhotpinaba phongdorakli Facebook ki Secretary Education and Library na thadorak pasirolamada Manipur gi school sing class 1 gi class 10 fawgi tamnana ba textbook singasi bosem na puthokpani bosem na lyrics singasi namnana ba gidamak tungan ba printing press farm singda tender tawduna sinakhibani haukiba sei aniro masi COVID-19 laina laisana mara moiduna textbook sing masing yamna namnakhide school singda mahairoi sing mingchan bigi sangsu handakhi Housing amuk school sing hangdorakpa asida tamnana ba textbook sing darkar oiba masing adu yauna demand torakpani hana press sing na lyric masing suna namduna bookstore sing da yahon khidaba amasung bookstore sing na lyric suna lauksinduna thamdabadagi lyric award pasi lainarakhibani haina pausna makhata na su fungdorakli makasa tharakpo ina topa pawmana nongi ising ifut yoktuna thamnaba bal shakti abhiyan se minister na haudokre Manipur da ising awaba mayoknariba kaya si kokhanma ngamnanaba Jal Shakti Abhiyan Coach the Rain Campaign 2022 ngasidagi sanaba hauri haina Manipur gi Minister N Berena laktokre si Minister Secretary ta tungan ba Minister Police Officer sing amadi Water Resources Department gi makok thongbo officer sing na saruk yaduna ngasidagi sai sigi November 13 fawba campaign asi chathagani haina su phongdoki campaign hawdokpagi thoram aduga mari leinana se minister N Berena hai matama mada lamdamasigi ahlaman sing ising likna sijinabagi matakta nungju tha matamda nongi isingbu tasin khomjinduna matam kuina sijinana bathamlami adubu ngasidi singi district singda poppy plantation tawna bohona bada singmai kya lamai tha dun upal kya manganbagi thabak chatarakli
Manipur lengana paikhatliba Green Manipurna water conservation da kanaba pibigi mathakta lu nanba lamdam ama purakpada sauna mateng panglagani lenga asina Manipur gi umang sing kananaba pandamda u sara kya thagani loinana district sing da lairiba DC singi kuthangda ising liduna thamnaba thorang pakhekani Manipur lenga ki makhada lairibi school sing department sing da water harvesting tauna bo honagani hairaduna water resources department ki makhada fakaliba thabak thoram sing asida lamdam asigi civil society organization mahairui amadi miyamna mapung phana mateng pangbiu Manipur gi tungan district sing na karamba mafamda ising gi awaba mayoknaribege haibedu thijinbaga loinana ising phangba mafam sing ifu thokpa mafam sing ju khangdoknaba honaragani afaba lunanba Manipur ama oinaba honabagi mathakta afaba mahausagi phibam ngaknaba honabada lenga sigi minister sing MLA sing amadi mari lenaba department sing na thamoi sing na thabak tawminabagi matamadu yaure haina chief minister na makata na phongdoki makasa tharak poina to papamana exam thagadaba mahairoi sing nungsina yengbiba mathautai lakliba April tang 5 dagi haugadaba HSLC examination 2022 amadi April tang 3 dagi haugadaba Council of Higher Secondary Education Manipur gi class 11 amasung TF examination 2022 gi yengduna Manipur da lairiba mahairoi lupsingna lokhalakliba harau kumai thingbagi khongthang asi All Manipur Recognized Private Schools Welfare Association Imphal Manipurna thakat phongdorakli Mahairoi lupsingna mahairoi khunai damak mathok pangthokpada wakhal tana haudaba khara thokiba pamdaba thaudok khara adusu laibak macha tana wakhal taminaduna matungda thoktanaba wakhal taminakhiba adusu thagatningai hoi mahairoi singi lupsingna matam punamakta mahairoi khunai gi yaifanaba honaduna lakli makha tana su honabiyu mamangi sahide exam tauba yadabadagi exam famdana promotion pikre exam pidana promotion piba haibisi mahairoi singi academic career da award pamadi quality leiroi adubu malem gi covid pandemic aduna oihan khiba laibak thiba thaudo amani handaki sahigi academic section 2021-2022 gi April 2022 da pangthoknaba toriba exam asi mong madil tana pangthoknaba hotnaminaba mathautai sayeni hena mapung fana mahitama phangdraba maraibak thiraba mahairoi sing asina exam asi akiba phauram loi hainingai leite exam conduct toriba bosem amasung kosemna angang sing asibu yamna nungsina yengbi mathautai lairik takpi tambibada mawong maril takhidabana mahairoi sing examination hall ma khangjaba khara iramliba pakhum sing adu satisfy oibadi ayambana walagani bosem amasung kosemna syllabus ta Pixelagasu mahairoi sing asi kharadi khudong sadaba lairagani examiner sing visit chatliba tungan ba stakeholder sing amasung flying squad chatliba oja sing handaki examination asida ka hena mahairoi sing da akia khang piba madi disturb tawidana ba appeal tawjari pangthokliba exam asi mahairoi sing community gi career back oidana ba sinbina basu mathoktai amasung maroibada All Manipur Recognized Private School Welfare Association gi maikedi exam thagadaba mahairoi sing gi yefe thaujal pibina ba Sembiba mapugi mapamda thaunijari haiba wafamsu phongdorakli makhasa tharak poina to performana tender lauduna saba hokraba thong hongba yaroi ngarang numi jungma matung pung 3 makhairum taba matamda khekman wangma taba makhai lakai ward number 4 by 11 gi ward member gi yumna miyam gi meeting ama khekman GP gi upapradana chairman oidana pangdokhi BJP government ki ahanwa tam gi Sakwa Taurangi Manungsana Lambi Thong Sakot Hanbigi Panam gi Manungsana Lilong AC gi oina Belly Bridge ama Khekman Wang Mataba Makhalakai Khekman GP gi ward number 4 by 11 gi area da Thaubal Turel Mathakta Nabard ki REDF scheme 2021 gi matungina official singna survey tawrabagi matungda tender process tawiduna Geotech lauduna wa order contract singda pibiduna department gi official sing loinana site piduna thabak suba hauraba belly bridge asibu thong sagadaba mapam hongdokre haiduna poxi da phongdok pirakpasi anga phawi government ki official asibu kanaguma miyoi khrana puningba makai da puba yaba madi department asibu mingsa thinaba silakpa thawongbu ngasi gi miyamna kandem tawi mari leinaba department su athubura sengdok pirawa madi makhatana thabak subiduna nungju tha laktringai mamangna praja gi awaba ubiduna loisinbiu khengman GP gi ward member sansam tomana belly bridge asi tender tobada khengman makha bazar sagadabani haibigi proof leiragadi media da phongdok pi mohut mari leinaba department gi miyoi singdu oina haibiu media da akhoi masil awai khum tawbusi nungaiti so haki auto perform madana license yaudana pharmacy madi doctor gi yumda hidak yonba tokadabani upam
pharmacy license yaudna dukan hangliba madi wholesale gi license na retail toriba pharmacy gi miyoi singa thu bode tokadabani loinana lamdam sigi doctor singi yum da private clinic singda license yaudna hidak yolibasi athubada lepkadabani haina Unemployed Pharmacy Association of Manipur upamna phongdorakli Association asigi president TS Sumona phongdorakpada lamdam asida leiriba doctor singa manaraga miyoi khrana hidakta monopoly sanatun hidak kya atopa pharmacy singda phangandana anaba madi imung munungi miyoi singda wahanbagi thaudoksu khutakta lepkadabani hidaki wholesale hanglibasingna pharmacy license yaudaba madi license expiry oiraba pharmacy amatada hidak pibigano association asina ngasi famkiba miyamna tuan warep singa si lauraduna medical representative singna masagi hidaki sample singna tana sellable drug retailers natragana doctor singi damakta puthok pusin tawribasi kudakta lepkadabani mataki wafam singa si ngakna sanaba hidak langthaki lamda thabak tawribi silinaw singna analayang asi siltananaba lambi oina uhanduna miyamna awaba piraga siltanbagi hainabi thadoksi doctor na doctor gi MR gi duga pharmacist na pharmacy gi mathau tobiyo isa gi professional ethics singa angsatpana apun biga afabu oigen hanesu pawsta phungdorakli makasa tharak poina to performana sideline advisory committee gi mifam pangthokre ngasi deputy commissioner Bisnupur Laurembam Bikram Singhana mifam mapu oiduna sideline advisory board meeting ama mini secretariat hall Bisnupur pangthokre mifam aduda haukipa sahi gi sideline Bisnupur na pangthokiba thabak thoram singamadi agenda sing khana nainakiba ga loinana district asida leiriba angang singa mari leinana line department khudimangna sideline Bisnupur ga kusamnaduna thabak thoram sing paikhanana ba DLO singi pungning singsinki loinana lakaduri basai sida maruina children's of drugs and substances abuse children's cyber threat and crimes social trafficking amasum child marriages right to education and health and hygiene gi matangda hena pungning sang nabasu sideline gi director Dr. Lamabam Pisak Singana team members singi pungning singsinki loinena district asida sahi nauriba tungi humburil oigadoriba na singbu afaba lambida lamjing laptak piwa madi mayai ka bachinjak tagi lapthoknaba silent Bisnupurna maruiba thodang lauduna laklibani makasa tharak poina to performana migi lam laugi yadraga national highway the economic blockade to bhaibis yamna sakutaba sajani emtombi migi lam laugi yadraga national highway the economic blockade to bhaibis yamna sakutaba sajani southern angami public organization SAPO na housing sathaniba blockade asi manipur miyamna yadi haiba madi khangansi Manipur lengakta inthokhtuna thambigi mohut Manipur miyam punna thengnaminasi haina Sibasena Manipur gi president M Tombi na phongdokre mauna makhatana hai national highway haibasi state amatagi property nati national highway singda satpagi right Bharat ki praja punamaki haklai masida migilam mihauduna Manipur praja miyam gi sakhaulami thadatkani haiduna SAPO na sangsilakti ba khongjang asidi sagi sajatni haikre Makasa tharak poina to performana chief minister gi poktak matung ina weight and measure department gi controller yaun staff singna surprise drive satakre Thangal bazar da leiba dukan sing drive sathabada dukan ayamba post gi mamal thelam dabata natana mamal tharam daba post singi packet kya thengnakre athuba matamda ain goeba thabak paikhalagri haina weight and measure lamphel gi controller Robertson asemna phongdorakli ngasi thangal kaithel alugali amadi all assembly road ta leiba dukan singna controller masayauna weight and measure department lamphel gi staff singa loinana drive sataki thangal kaithel leiba lang yonba dukan singna drive sathabada yoliba lang singi mamal amata thelamkhide alugali amadi assembly road ta leiba galaman dukan singda yolamba posai khragi mamal sing amata tharamkhide amadi mamal muthalamba thengnaki hairiba dukan sing adudagi polam sing adu fagalakpaga loinana dukan mapusing matakta ain goeba thabak paikhanaba process hoki drive adu chief minister gi poktak matungina satakiba surprise drive ni hainasu robots na makhatana phongdokhi makasa tharak poina to patenda ko pawng tanga myamna thamjaramge atopa si phong amadana asumna phongli tender loiduna sabau kraba thong ma pham hongba yaroi UYDA BJP government ki ahanba tam gi sakot thorangi manungsana lambi thong sakot hananabagi pandam gi manungsana lilong kendra gi oina belibris ama khengman wang mataba makhalekai khengman GP gi ward number 4/11 gi jagara thobal river mathakta nawat ki RIDF scheme 2021 gi matungina official singna survey tawrabagi matungda tender process tawiduna geotech lauduna
work order contractor singda piduna department ki official singa loinana site piduna thabak suba hawraba belly bridge asibu thong sagadaba mafam hongdokre haiduna pauksi da phongdorakpasi angakpa phawi government ki official singa sibu kanagumba miyoi khrana puningba makai da pubi haba madi department asibu mingsa thina basilakpa thawongbu kandim tawi hainasu pauksi sidu palakli Makasa tarak po na ngasi state si gwe riba COVID-19 update mayam na thamjaramge ngasi gwe riba positivity rate si 0.2% lagi aduga miyoy amakak ngasi na COVID-19 na positive webe thengnarakre aduga hai riba miyoy ama sisu ukhul dugin haina report tawri aduga apun boy na miyoy sangwaga humfugumdoi na COVID test tawki aduga ngasi su COVID-19 na positive oiduna laikhidabagi report ama talakte lusilak po na mukana maroiba paw si minister na lusingduna jal shakti abhiyan Case Diren Campaign 2022 Haudokre Ziriba Mamadi Tening Tamay Lambi the Port Woman the passenger gari sing impal tamna sang lakwa hore miyamna mi pai bigano State Minister N Berenanga si Mahaki Council of Ministers singa oloinana Jal Shakti Abhiyan Case Diren Campaign 2022 ngasi hauna bimatung ina haudokre loinana impal Ziribam Lambi amadi Tening tamay lambi da po say puba madi passenger puba gari sing lepta na sanglak pa hore maduna Manipur miyam na mipay pa tawbigan no State Minister N Berena apil tawkre Impal Jiribam lambi da gari sing sanglak pagi matang na State Minister na fongdokibadi Impal Jiribam lambi amadi Tening tamay lambi da po say puba madi passenger puba gari sing impal tam na lepta na sanglak pa hore miyam na mipay pa tawbigan no State Minister na apil tawrakli Southern Angao People's Organization SAPO na sa tharikliba matam kaktababan na sina Manipur da sangba yaraduna layba posay puba gari amadi passenger puba gari sing ngasi ayuk pung mari makhaidagi impal la lakpa hore haidi gari sing impal la lepta na sangsilakliba sigi matang na social media gi kutangda piba pauzil amada State Minister N Beren hai National Highway da ban sa thari haiduna mipay ba tawigano lenga na piba masigi matangda paikat piyaba thapak sing paikali Manipur da sangba yaraduna layrakpa gari sing sanglaknaba akan mamong da lenga na honari ngasi ayuk pung mari makhairom tabadagi hauna langang pokpi opi jiribamdagi thau puba gari amasung gas tanker sanirom impal gidamak jiribam thadokre gari singa sida matik sana security squad piri karbar tawribasingna banasiki kutong chaba loduna posai gi mamal hengkat na tawbiganu hainasu Chief Minister na makatana phungdokhi amaromdana mauda seki wal khajinduna Nagaland Phaoduna Chatlagumsi sapona sangshiliba matam kaktaba bangi khongjang Angao faigi thawongni tombi National Highway haibisi bird mafam punamakta sathok chasin tawriba marueba jiba punamaki mapung faba right ladiba lambini National Highway da ban blockade tawduna apan ba mata piba yadi haibigi Supreme Court ki ruling su ladibani adubo punamasi Fong singnaraga Southern Angao People's Organization SAPO na Angao faigi thawongoina National Highway Impal Dimapur lambida matam kaktana ban sa tharaklibasi maram sadi maram aduna Manipur ga Nagaland ga fauna fumoriba mauda seki wal khajinduna Nagaland Phaoduna sungsa chatanabagi thabak paikhatpam thoi wafam asing asi Impal ladiba Sibasena Manipur State ka office ta pangthokiba pawmi singa unaba mada Sibasena gi President M Tomina phongdokibani Magna makata na pawmising dahay sapon sa thariba matam kaktaba banasi maram suksa sadi kok yawdaba Angao fagi thawongni barat na nikhatamba say hundraga mga suraba fawda Manipur ga barat ka fawna riba National Highway ani haibisi Impal Dimapur lambi amadi Impal Jiribam lambi asi ani ningthina ngaksin mangamdana lakli National Highway ani asida tha ahum mari blockade tawi khongjang changchinki blockade natana economic blockade su ayama matamda sathaduna lakli lambi asida satliba Manipur gi gari kaya Nagaland gi loholup kaya na lokha da inthaduna mai thadokpa driver handaman na singma phusai bigi thabak tawba madi nongmai sinduna namduna sello bigi thabak sathaduna lakli maduna Nagaland gi luf kaya madi Nagaland based of organization kaya na National Highway sida anida satharakliba kayan thawong sing asi Manipur gi manung amasung mapan lariba organization punamang sapmanaduna thengna famthokle hari magna makhatana hai sapona Nagaland ga Lonaba ngamkhai gi saruk haibisi Juko Beligi ngamkhai gi saruk Manipur lenga security post hangduna ngamkhai ngak selibisi Nagaland gi lamni handu o haiduna sapona matam kaktana satharakliba blockade sigi matangna Manipur gi Chief Minister lawriba phireb asi sibesna amadi Manipur miyamna ngamkhai leitana thagali Manipur gi lambu Nagaland gi lamni haina sapona Manipur gi lampiu haibisi karigino sapona sangshiliba ngao phagi khongjang asida Nagaland lenga na karigi tumina laisilibano Manipur praja singna su Manipur lenga na loina tawgadabani haina inthok tuna thamba lali
matam kaktana national highway da sangshiliba ban asibu yaningdaba phongdoktuna Assam da lariba Manipuri organization kyana Assam gi tuwan ba mafamna counter blockade chathaduna Nagaland gi gari sing Assam Phaoduna satpa yahandabagi khongjang sangshiliba si thaganingai ne masum maram sai haki Atopa paw mana SAPO na sathariba bangi matang da nesona Union Home Minister gi miyeng sangbinaba city iduna khankhre Southern Angao People's Organization SAPO na National Highway Imphal Dimapur lamida matam kaktana sathariba ban sigi matang da Union Home Minister Amit Shah gi atuba miyeng sangbinaba North East Student Organization nesona city iduna khankhre neso da yawriba Khasi Student Unions KSU All Assam Student Unions AASU Naga Student Federation NSF Mezo Zirai Pawal MZP Tawipara Student Federation TSF All Manipur Student Unions AMSU amasung Garo Student Union GSU amadi All Arunachal Pradesh Student Unions AAPSU gi maikei digi SAPO gi lusingba sing unaduna matam kaktabagi ban gi khongjang handoknaba wari sanabada SAPO na yakidi makhatana ban satagini haina phungdoraki hadi SAPO na matam kaktaba ban handou haiba yakidaba sidagi nesona Union Home Minister Amit Shah gi atuba miyeng sangbiduna SAPO gi matam kaktaba ban si handou hananaba loinana ban sina maram oiraga Manipur miyamda awaba piriba kya si ko hananaba thawak paikhatpiyo haibasu Union Home Minister gi mafamda neso gi maikei digi pikiba si theater khangan ki suhadi tentang na ten ba paw khrana Chhattisgarh hana plan tawduna thamlamba IED pokhai ba security ohum sokle ngasi ayuk Chhattisgarh hana plan tawraga mawi singna lambi gi matai da phumlamba yamna sakti leiba IED ama pokhai handuna attack torakpada patrolling satpa personal ohum sokle hadi asopo ohum gi manungda amagi phibam lui haina agency gi pawnus makhata na phongdorakli amaromdana Jammu Kashmir satba operation security na pokhai ba masakya fangle Jammu Kashmir gi Srinagar security na satakiba operation da pokhai ba masakya fangle hadi hariba polam sing adu kana na thamlamba no haiba sapsana khangdrabasu JC Ahmad ki terrorist ki oigani hainasu thajanari loisilakpoina topa pawmana IND na nonglei nungsit ka loina akan manong sugani phongdokre Manipur yauna leba sigi mafam kya na mathangi numit nini da akan man nungsit yauna nong sugani haina phongdokre National Disaster Management ma sigi dama gengduna thabak sing lokot phokre hadi handakta Bay of Bengal gi sisilakpa akan manonglei nungsit na maram oiraga Manipur da su mathangi numit nini da akan manungsit sitkani pungda kilometer yang na silaba yai panari ado hauji ko indi myam matang se lusinjarage masum pathok sagi besoi ki balan ki biyawrs myam nangak pigani matam gi ba maroi bi pauk sing myam da lep plaitan update su pizaraki ge and thank you